Kuki khutlai paiba na apikpa angang yaona Phajinkhiba Meeoi teruk Central Amadi State Force na Kan-Gadabani Natrabadi Meeyam Tuminna Leiroi haina COCOMI na chekshin wa thamlakli. Jiribam district ki manung chana laiba Jakurado dangarang Kuki khutlai paiba na chathakiba thawong amate Meeoi teruk Phajinkhiba aduga mari leina ngasi lamfel pat laiba COCOMI ki office ta pauki mifam ama pangthokhi. Pauki mifam aduda COCOMI ke media coordinator Yungkhaibam Surjit Kumar na hai Jakurado da ngarang Kuki khutlai paiba na yum amadi dukan kaya may tharamba aduda Meeoi ani mayna chaktuna sikhi aduga Madhopur da ki angang ahum yaona nupi ahum amasu farga pukhi Kuki khutlai paiba na chathakiba hingsa ki thawong adu Borobekra police station amasong CRPF ki post amagan naknana laiba mafam amadani security force ki manakta Kuki khutlai paiba na attack torokpa ngamloi haibagi wakalon aduda miyamsu mafam aduda laibani Kuki khutlai paiba na Phajinkhiba Meeoi teruk Central Amadi State Force ke personal na Kan-Gadabani Natrabadi Manipur ge Meeyam Tuminna Leiroi Meeyam ge chowa iho ama sem sarakani amaromda ngarang CRPF ki personal na chathakiba thawong adu security force amana tawgadaba chapchaba mathawni ngarang CRPF na laukiba thawong adumak atopa Central Force na mamangda lauramlabadi hauzik oiriba fibam ase yoramdabasu yai haina Surjit Kumar na makhatana phongdokhi Asigumba police station amadi Central Force leiba manak asida sumaina Kuki terrorist sanga kandaga maina attack tarokane khunja sina su thajarudaba maram oirkanda saigi madu mokoi posai yondana hotel phangna koi leijebani adumai thajana sangakpa dumba Kuki terrorist kanguna sangakpa aduma tamthiba thongada maduda leiramba aikogi CRPF na sapsaba madugi pakum haijaba tare makoida khut hangiba khut thagibada madu asengba madu aikogi security magi mission ngaksen magi madu terrorism gi oiba thabak sathriba kanguda tawriba thabada tasengba madu sapsaba tawkum thokpa thabak ne habase COCOMI amadi aikogi namdam sigdeba yam lawji Kuki terrorist kanguna phagriba adugumba nufi angang yaona Meeoi teruk phagibase aikogi Central Amadi State Force na masi kanunabagi thotangsi athu butamda aikoi lakhutpigidabani aduga loyena makhoi kallaga magi mungda sinabagi thotangsi Central Amadi State Force lakhutpiyo karigumba Central Force Amadi State Force na makhoi kanmangam dragadi Manipur miyamna khaktumi leithwa ha khomsi batu thamjigi